ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯁꯖꯤꯕꯨ ꯊꯥ ꯑꯣꯏꯕꯅ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯇꯥꯡꯀꯛ ꯌꯥꯡꯈꯩꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯖꯤꯕꯨꯒ ꯃꯔꯤ ꯂꯩꯅꯕ ꯁꯩꯔꯦꯡꯁꯤꯡꯇꯃꯛ ꯂꯧꯈꯠꯆꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯖꯤꯕꯨ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ ꯌꯥꯡꯈꯩꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 50ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ꯫ ꯂꯧꯈꯠꯆꯔꯤꯕ ꯁꯩꯔꯦꯡ 5ꯃꯛ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2020ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯑꯣꯖꯥ ꯇꯦꯟꯁꯨꯕꯝ ꯃꯅꯤꯍꯥꯔꯅ ꯏꯗꯤꯇꯔ ꯑꯣꯏꯔꯒ ꯑꯏꯕ ꯂꯨꯞ ꯑꯁꯥꯝꯅ ꯐꯣꯡꯈꯤꯕ ꯁꯖꯤꯕꯨ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯉꯥꯛꯇꯅꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯖꯤꯕꯨ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ ꯌꯥꯡꯈꯩꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯚꯥꯔꯇꯤꯌꯥ ꯗꯂꯤꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯥꯒꯤꯔꯨꯠ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯜꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯁꯖꯤꯕꯨ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯂꯣꯟ ꯄꯨꯔꯤꯕꯤ ꯆꯍꯤꯒꯤ ꯃꯃꯥ ꯁꯖꯤꯕꯨ ꯑꯍꯟ ꯑꯔꯤ ꯂꯣꯟꯅ ꯀꯨꯝꯈꯥꯏꯕꯤ ꯑꯅꯧ ꯂꯣꯟꯅ ꯀꯨꯝꯄꯥꯛꯄꯤ ꯁꯨꯞꯅ ꯇꯤꯜꯂꯒ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯅꯤꯁꯨ ꯀꯣꯂꯣꯏꯅꯕꯤ ꯊꯥ ꯃꯥꯡꯗꯕ ꯃꯄꯨꯒꯤ ꯁꯥꯌꯣꯟꯅ ꯂꯥꯡꯑꯣꯟ ꯊꯥꯕꯨ ꯑꯣꯏꯔꯤꯕꯤ ꯂꯩꯁꯥ ꯐꯨꯛꯅ ꯂꯩꯁꯧꯕꯤ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯅꯤꯡꯁꯤꯡꯂꯩ ꯁꯖꯤꯕꯨꯗ ꯁꯥꯠꯄꯤ ꯂꯩꯄꯥꯛ ꯂꯩ ꯂꯩꯕꯥꯛ ꯂꯩꯅꯤ ꯁꯖꯤꯕꯨꯗꯒꯤ ꯆꯤꯡ ꯂꯥꯏꯅ ꯌꯥꯊꯣꯛꯄ ꯃꯥꯂꯦꯝꯅ ꯍꯥꯎꯀꯥꯕ ꯂꯣꯏꯕꯤ ꯅꯥꯄꯣꯝ ꯎꯅꯤꯡꯊꯧ ꯂꯣꯌꯥꯊꯦꯟꯗ ꯇꯨꯃꯤꯠꯂꯥ ꯎꯅꯥꯔꯛꯇ ꯆꯦꯛꯂꯥꯆꯥ ꯄꯨꯡꯕ ꯂꯤꯔꯤ ꯂꯤꯔꯤ ꯃꯥꯂꯪꯕꯒꯤ ꯇꯥꯟꯊꯥꯗ ꯆꯠꯅꯔꯤ ꯄꯥꯎꯈꯣꯡ ꯇꯨꯝꯄꯛ ꯅꯥꯁꯣꯜ ꯄꯤꯛꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯉꯥꯏꯅꯔꯤ ꯁꯖꯤꯕꯨ ꯊꯥꯕꯨꯡ ꯀꯩꯗꯧꯉꯩ ꯅꯃꯨ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯇꯣꯂꯣꯏꯅꯕ ꯉꯃꯨꯅ ꯃꯤꯀꯟꯕ ꯉꯀ꯭ꯔꯥꯅ ꯂꯩꯉꯥꯛꯄ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯜ ꯇꯨꯔꯦꯜ ꯀꯨ ꯌꯨꯝꯁꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯈꯨꯔꯖꯤ ꯌꯥꯆꯟ ꯂꯥꯛꯅꯕ ꯁꯖꯤꯕꯨ ꯊꯥ ꯅꯨꯡꯁꯤ ꯅꯨꯡꯂꯣꯟ ꯏꯔꯩ ꯀꯥꯗꯕꯤ ꯂꯩꯅꯝ ꯁꯦꯟꯕꯤ ꯂꯩꯁꯦꯝ ꯂꯩ ꯇꯥꯏꯕꯪ ꯀꯟꯒꯦ ꯃꯥꯡꯖꯣꯡꯗ ꯑꯃꯥꯏꯕꯒꯤ ꯃꯤꯁꯨꯝ ꯂꯥꯏ ꯑꯣꯏꯔꯤꯕꯤ
केतुकिना लैकादा ओइनजबा था याय नादा सिदा याय मपुगी कोलोय लाइना हौबा लाइना पोकपा मीना लाइ लाइना मी ओनगम्बा पुगी लिकलम थौनी परेंग कोंगबा लैथोंग फादनबा था सजीबु इपा सजीबु अहन थासत की अहन सहीगी ममा लैसेम्बगी महिरेल असंगबी था लोइजरे APM लाइरेंबी चैनल ना पांगथोक चरीबा सैरेंग इसी अइबा थीसी थौरम असिगी सजीबु थोइदोकपा तांकक जांखैगी सैरेंग पाथोकपगी थौरम असिदा अनिसुबा सैरेंग ओइना लौकचरे इमा लैपाक मणिपुरगी मैदाम डॉक्टर सलाम शांतिबालागी सैरेंग सजीबु हाइना मिंथोलबा सैरेंग असे सैरेंग असिबु पाथोक पिरिबी नोंगथोंबम निंगोल इमोमहल सजीबु ngarangta loikhiba lamdagi thabal machu kayagi nungsiwari khudka paina chongminnakhiba thabalda ningsing wari kaya momon noktuna malangi sahumda thathekjaribi nuja kayagi nungsi mapau pauje loi oina lakling asi amuk kumhau chaihau tha sajibu ari anau sina tha nungsi parei chetna tha nuja pakhang kayagi paima kisiking chairau chingbu kaduna wasak parei chetna tha kombire kusum leina na chom oi sangbana ba fijolna leiteng oi charong chumlaba hairang leirangna napadanga na tha leita laira thidana mathel lukoi langduna setna khaina chaminnaba nungsi langla na kisikin tha musi kumja kumon sidadi tayon na tamlamle tamna chatnare una lapnare thapna leinare nungsi setnare chairau chingsu narak mongsong oi achikpaga chiloknari khungang sahar khaidana lonchin khraba thong singna punna chetna thanakhri lambi singna lonthok tabagum wa ngangdana tuminna isang sangna tari chap tingthoktuna khangli kaina mesa langlaba kayana kathoklaba thongnawdagi pirang sinthana yenghori khonjel thoktana kaphori tumbak lepliba chingjau singda pamel singna tengthana hechal hori loknung irau kholga amatta oina nilhori nungsi paujel puri he sajibu ngai nangbu khutlam toina kauduna nungsi paujel lutabu ngaina loijare APM लाइरेंबी चैनल ना पांगथोक चरीबा सैरेंग इसी अइबा थीसी थौरम असिगी सजीबु थोइदोकपा तांकक जांखैगी सैरेंग पाथोकपगी थौरम असिदा अहुम सुबा सैरेंग ओइना लौकचरी आसामगी होजाई कौबा लमदमदा लैबिरिबा साहित्यभूषण अमदी सिलैमा ओजा नोंगथोंबम इंद्र कुमार की सैरेंग सजीबु हाइना मिंथोलबा सैरेंग असे सैरेंग असिबु पाथोक पिरिबी नोंगथोंबम निंगोल इमोमहल सजीबु इपाक्तगी हुमलक्तुना पुखटलक्पा नोंगबु माइगै सिन्ना थुंगना छम हैथरक्लबदा अराम खौरांग लंबा पुंबा कोखरे मालेम इमा इंगना तपना खोंदोय हुलक्ले थोत नौरबी मौगुम सुमहदनिंगाई ओइना करीदबु पांडमनरसिगे सिंथाबदा वाटलगदौबतनी मयेक नाइबी फनेक फिजोल सेटुना खेमजी फुरित लिटलगा वांखै इनफी इंदुना कोकता लैट्रेंग उपलगा लुहोंगबा थोरकपी मौगुमी सजिक हानौना लेंग चकलकले उपाल वपाल सिंगदा अनौबु यनिंग हुलकले कुकिलगी खोय थुमलबा कुहू खोंजेलना ताइबंग पुकनिंग सुमहतखरे तिकोंग काकोंग उतुम सुखोंगलकले तमनाना ताम हयिंग नोंनांग सुखोंगलकले हारौना तंथा थारकले हंगोयना गो खोंगलकले मालेम इमागी खोंगलोय सिंगना मालेम इमागी थौगल तौबदी करीदबु चांगदमनगनी फजैदको फजै हानौ सजिकना मालेम सिबु चफुगुम फजा थोइरे सजीबु कोलोय मिंगलेनना मालेम इमागी
ꯏꯊꯣꯠ ꯅꯧꯔꯕꯤ ꯂꯩꯁꯥꯕꯤꯒꯨꯝ ꯃꯑꯣꯡ ꯂꯧꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯃꯥꯂꯦꯝ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ, ꯁꯖꯤꯕꯨ ꯂꯥꯛꯏ ꯆꯍꯤ ꯈꯨꯗꯤꯡ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤꯒꯤ ꯁꯖꯤꯕꯨꯗꯤ ꯑꯃꯨꯛꯇꯪ ꯂꯥꯛꯏ, ꯑꯗꯨꯕꯨ ꯅꯨꯡꯅꯥꯡꯒꯅꯨ ꯃꯤꯑꯣꯏꯕ꯫ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯃꯀꯣꯏ ꯆꯥꯃꯤꯟꯅꯗꯨꯅ, ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯀꯣꯏꯃꯤꯟꯅꯗꯨꯅ, ꯈꯨꯠꯀ ꯄꯥꯏꯃꯤꯟꯅꯗꯨꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯁꯤ, ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯜꯍꯟꯁꯤ, ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯁꯤ, ꯁꯖꯤꯕꯨꯕꯨ ꯀꯥꯎꯔꯣꯏꯁꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯖꯤꯕꯨ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ ꯌꯥꯡꯈꯩꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯂꯪꯀꯥꯗ ꯄꯣꯛꯆꯕ, ꯍꯧꯖꯤꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯗꯣꯛꯇꯔ ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯀꯩꯁꯥꯝ ꯍꯦꯝꯆꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯁꯖꯤꯕꯨ ꯊꯥ 12 ꯄꯣꯛꯄꯤ ꯆꯍꯤꯒꯤ ꯃꯃꯣꯝꯂꯣꯏ, ꯐꯖꯩꯗꯀꯣ ꯅꯪꯁꯦ ꯅꯤꯡꯊꯤꯗꯀꯣ, ꯊꯥꯕꯒꯤ ꯑꯄꯦꯟꯕ ꯂꯩꯇꯦꯗꯀꯣ, ꯇꯝꯕꯒꯤ ꯑꯔꯣꯏꯕ ꯅꯥꯏꯗꯦꯗꯣ, ꯁꯛꯆꯨꯗ ꯅꯤꯡꯊꯤꯕꯤꯅꯤ ꯑꯊꯣꯏꯕꯤꯅꯤ, ꯁꯪꯕꯥꯅꯕ ꯍꯅꯧꯅ ꯂꯩꯇ꯭ꯔꯤꯡꯕꯤꯅꯤ, ꯊꯣꯠꯅ ꯅꯧꯕꯤ ꯂꯩꯔꯥꯡꯅꯤ, ꯐꯨꯏꯅ ꯍꯧꯕ ꯑꯃꯣꯕ ꯅꯣꯡꯂꯛꯇ ꯅꯪꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯀꯔꯤ, ꯅꯣꯡꯊꯥꯡ ꯏꯁꯩ ꯁꯛꯀꯔꯤ, ꯇꯨꯃꯤꯠ ꯀꯥꯡ ꯀꯥꯛꯐꯩ ꯇꯤꯟꯐꯥ, ꯋꯥꯏꯈꯨ ꯊꯔꯣꯏ ꯍꯪꯉꯣꯏꯁꯨ ꯊꯣꯔꯛꯂꯤ, ꯇꯥꯒꯦꯟ ꯄꯠꯆꯥꯎꯗ ꯎꯊꯨꯝꯁꯨ ꯈꯣꯡꯀꯔꯤ, ꯂꯧꯕꯨꯛ ꯂꯝꯖꯥꯎꯗ ꯇꯤꯀꯣꯡ ꯀꯥꯀꯣꯡ ꯈꯣꯡꯀꯔꯤ, ꯂꯩꯕꯥꯛ ꯅꯤꯡꯕꯤ ꯇꯝꯅꯥꯅ ꯇꯥꯝꯅ ꯇꯥꯝ ꯈꯣꯡꯀꯔꯤ, ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯕꯗ, ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯅꯪꯒꯤ ꯁꯍꯦꯛ ꯇꯝꯀꯔꯤ, ꯏꯪꯅ ꯇꯞꯅ ꯃꯥꯂꯪꯕ ꯁꯤꯠꯂꯤ, ꯂꯩꯒꯤ ꯃꯔꯨꯞ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤ, ꯁꯟꯕꯤ ꯁꯟꯅꯥꯎ ꯀꯩ ꯅꯣꯡꯁꯥ, ꯁꯖꯤ ꯁꯉꯥꯏꯁꯨ ꯍꯔꯥꯎꯅ ꯈꯧꯁꯥꯈꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ, ꯂꯝꯗꯝꯕꯤ ꯀꯣꯀꯤꯜꯁꯨ ꯄꯥꯏꯔꯛꯂꯤ, ꯎꯔꯣꯛ ꯄꯔꯦꯡ ꯄꯥꯏꯔꯛꯂꯤ, ꯀꯨꯔꯥꯛ ꯁꯪꯒꯨ ꯄꯥꯏꯔꯛꯂꯤ, ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯅ ꯊꯥꯕꯜ ꯆꯣꯡꯀꯔꯤ, ꯑꯅꯧꯕ ꯆꯍꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯔꯤ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯁꯥꯕꯤ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ, ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ, ꯃꯥꯡꯗ ꯊꯥꯔꯣ ꯂꯥꯎ, ꯇꯨꯈꯣꯡ ꯏꯆꯦꯜ ꯀꯌꯥꯗ ꯏꯄꯥꯛ ꯏꯆꯥꯎ ꯇꯝꯈꯔꯤ, ꯃꯇꯝꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ, ꯍꯅꯨꯕꯗ ꯍꯅꯨꯕꯤꯗ ꯀꯔꯦꯝꯂꯤ, ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯡꯂꯛꯂꯤ, ꯃꯥꯡꯒꯤ ꯂꯝꯕꯤ ꯇꯦꯜꯂꯛꯂꯦꯗꯣ, ꯑꯉꯥꯡ ꯁꯪꯒꯨꯁꯨ ꯍꯔꯥꯎꯔꯤ, ꯇꯔꯥ ꯃꯊꯦꯟ ꯇꯟ ꯕꯣꯔꯥ ꯆꯥꯕꯗ, ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯆꯩꯔꯥꯎ ꯆꯛꯊꯥ ꯐꯪꯕꯗ, ꯂꯌꯥꯝꯁꯤꯡꯅ ꯍꯔꯥꯎꯔꯤ, ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯀꯔꯤ, ꯈꯨꯟꯖꯥꯎꯅꯕ ꯁꯥꯕꯅꯤ ꯂꯩꯆꯥꯎꯅꯕ ꯁꯥꯕꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯖꯤꯕꯨ ꯊꯣꯏꯗꯣꯛꯄ ꯇꯥꯡꯀꯛ ꯌꯥꯡꯈꯩꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯄꯣꯛꯆꯕ, ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯕꯣꯔꯍꯥꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯃꯨꯇꯨꯃꯣꯡꯕꯤ ꯕꯟꯗꯅꯥꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯁꯖꯤꯕꯨ ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯟꯅꯔꯕꯤ, ꯂꯥꯛꯂꯦ ꯃꯤꯀꯨꯞ ꯇꯥꯟꯖꯥ, ꯏꯅꯥꯠꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ, ꯂꯝꯗꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯑꯃꯗꯤ ꯁꯖꯤꯕꯨ ꯑꯣ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ꯫ ꯂꯩꯇꯦꯡꯕꯤꯔꯦ ꯇꯝꯄꯥꯛ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯅꯝ ꯆꯥꯎꯔꯕꯤ ꯁꯤꯡꯌꯦꯜ ꯀꯌꯥꯁꯤꯡꯅ, ꯅꯥꯒꯦꯁꯣꯔ ꯒꯨꯂꯥꯞ ꯀꯕꯣꯛꯂꯩ ꯂꯩꯍꯥꯎ ꯄꯔꯦꯡ ꯄꯔꯦꯡꯅ, ꯅꯤꯡꯊꯤꯖꯔꯦ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯍꯣꯡꯂꯦ ꯐꯤꯖꯣꯜ ꯃꯆꯨ ꯑꯁꯪꯕꯒꯤ, ꯍꯩꯄꯥꯜ ꯎꯄꯥꯜ ꯃꯔꯨꯝ ꯎꯅꯥ ꯍꯩꯅꯥ ꯃꯔꯛꯇꯒꯤ, ꯇꯥꯍꯟꯕꯤꯔꯦ ꯀꯨꯍꯨ ꯀꯨꯍꯨ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯃꯥꯒꯤ, ꯇꯝꯊꯤꯔꯕ ꯀꯣꯀꯤꯜꯅ ꯍꯨꯈꯤꯅꯤ ꯈꯪꯍꯧꯗꯅ ꯊꯃꯣꯏ ꯑꯩꯒꯤ꯫ ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯟꯅꯔꯕꯤ, ꯂꯥꯛꯂꯦ ꯑꯃꯨꯛ ꯕꯁꯟꯇ ꯔꯤꯇꯨꯔꯥꯖ ꯑꯅꯧꯕ ꯌꯧꯕꯟꯒ ꯂꯣꯏꯅꯗꯨꯅ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯦꯜꯂꯕ, ꯄꯣꯛꯄ ꯁꯤꯕ ꯅꯥꯏꯔꯕ ꯍꯦ ꯇꯥꯏꯕꯪꯄꯥꯜ, ꯈꯨꯗꯣꯜꯕꯤꯔꯤꯗꯣ
ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯅꯧꯍꯧꯅꯅ ꯌꯦꯅꯤꯡꯊꯧ ꯑꯁꯥꯒꯤ ꯄꯥꯃꯦꯜ ꯑꯔꯊ ꯃꯍꯥꯎ ꯅꯨꯡꯉꯥꯏꯕ ꯍꯤꯡꯕꯒꯤ ꯂꯣꯏꯖꯔꯦ꯫